National Highway singda chatpa yahanriba ase aikoi India da tillanu tokhai taru hairibra haina khundrapam ACG MLA Thokchom Lokeshwar na BJP lengak ta hanglakle International Peace and Social Advancement Ipsana shillaga ngase Manipur Press Club ke Loktak Hall da pangthokiba April 27 Black Day thauramga mari leina wafam ase mahakna phongdokhibane mahakna hai MLA haibase miyamgi pakholoini haibase kawba MLA yamna yawre Party ki interest na mangda thamlaga leibak miyam ki interest na tungwainaram laga thabak taroklaga de madu miyam ki pakhuloi na tre party ki wakar ne leibak ki khanba afaba MLA kaya ama yawrabaso MLA aduna yawriba party aduna leibak ki khanba ngamdrabade leibak kang khong chaiba masana tabane democracy chatpa leibak amada lingakna asoiba aran khongthang ama thanglakpa matamda madu khudombi thillaga takpa haibase miyam ki mathaune Asoiba aran batalak libasing aduna hayak libasing adu laushinduna samdokpa ngamdraba lengak adude manakan balengak ne makhoi miyamna paratam bifam thoe matam chana paratam bi hautrabade leibak ase mai hauna chaklaktuna nongbadi soidana tangoi on khrakane leibak kalhausi hairabade miyamna su phatre khanglaba luchingba sing adu amuk hana halaknabagi tanja piroidabane democracy chatpa leibak amada media gi machin melaba intellectual singi wakhalon maning tamna phongdokpa ngamhandraba Civil society organization singna lengak ki asoiba aran puthorakpa matamda tasin nadrabade lengak adu miyam gi lengak natre haiba miyam khangjan biu haina mangna phongdokhe mahakna hai party gi luchingba singi yakai yenglaga leiba maraiba ki interest compromise tawraga masai ethics na thai khraba luchingba saba singna leibak asigi fibam asi si yauna sokhan khibane luchingba haiba side leibak miyam gi interest wangmada party gi leader na fana hairabasu No haibagi thauna ligadabane madugi thauna adu leitragade luchingba ama oibagi mathauta de lamdam asida thokliba irang ase kanana kadigidamak haurakhiba irang no haibase mipum khudumakna khangnaraba wafamne chahi ahum phajilaklaba irang asigi waroishin BJP lengangna purakpa ngamdana leide tampakta tariba maitei sing ase ngasi fawba national highway sing fawduna chatpada atengma pire lambi ase hangdoknaba street lengangna center da takshin bangamdribana karigino Highway thatcinduna thamliba ase India gi atai mafam singda changaklanu hairibra chahi ahum hena national highway thingliba ase atai state amada oiragade center da paliba BJP lenga asina tumina yengduna leithokloi action lokhalakane adubu Manipur da de ngasi fawbu wafam amata kangthoktana tumina yengduna leithokle thingzinduna thamliba national highway sing ase hangdo u haina center da ngasi fawba state lengakta full power pidriba ase kari karamba aron agenda leibakino Hauzik miyam mikap thokpa matam yore haina bhagna makha takhe National Highway anubak se mase thangni thingni se Manipuri male pak se India da tiluba se tilanu haribra hanmian hangri se masi pakhom sida di kalima hangok pi lagana masagi oh koi se sama India gi citizen namni ha to koi lagda ke kalima da tha majung hangok ta ta ga di ko Akubu karyani loy langumna asagi karyani mituk miya sa Indian citizen ama nanda bagumna tahu re habase Manipur ma tali Himalaya bakal itu jati punona soalnya khalakkan habase mati masigi BJP sarkar aina pilih ini aduga aina hari sigi handak angang sibat ayun tu dah honorable prime minister Sri Narendra Modi na ami sana single war 하이데비다 아무튼 많이 프로세스 배양나 마도다 까마미 할래면 미두고 총파파고 남는다 기본 행동을 담으셔 딱거디 아니 하이고 함세 스리모디가 무슨 아미 사나 토건을 해도디 아니 하면 또